슬로우 그노 Maya bono biharini horini Gohono sopono sontarini Eno tare tori bare kori pon okaro Maya bono biharini Maya bono biharini horini Gohono sopono sontarini Eno tare tori bare kori pon okaro Maya bono biharini Tak nijo mone dorete Ami শুধু বাঁশুরির সুরেতে Tak nijo mone dorete Ami শুধু বাঁশুরির সুরেতে ওরো জুমনি বুকুর প্রাণ ও কারণ Maya bono biharini Maya bono biharini horini Gohono sopono soncharini Keno tare thori bare kori pon O karon Maya bono biharini Bidiro Yomuki de fagunero hoboni Oshibe akasabani শ্রবণে চমকি বে ফাগুনে ভবনে অসিবে আকাশবাণী শ্রবণে চিত্ত আকুল হয়ে অনুকূল ও কারণ দূর হতে আমি তারে সাধিব গোপন বিরহ দরে বাঁধিব বাঁধন বিহীন সেই যে বাঁধন ও কারণ Maya bono biharini Maya bono biharini horini Gohono sopono soncharini Keno tare tori bare tori pon O karon Maya bono biharini Maya bono biharini Kung sa kini, sabihin dyan Ang wa Virendra na ay di Pothadana asum kulak irakta chattana tawjaningni kun amadagi amada adu mana yadre akoi lala hojiksi ngasi tangkun February tangkun 2025 BT road ta chakan BT aji kai haino BT kan road BT Kenraji road yes very good lala da BT Kenraji road BT road haiba ma leire adu lala bazar da ni ko chok chare che amo Virendra si adum maitai machajingna Rabindra Sangit Virendra haraga so adum khangna bibani mana BT road tani changjale che Assam gi Barak Valley da Hailakandi district ki Mahanadi Kasar haina pulamba adu kona khajorkiba Kasar Hailakandi Karimganj haina khaidokhiba gi matung da Hailakandi gi Hailakandi dagi kilometer taruk taret kumbalap na malia ingarang Hailakandi dagi laksaraga auto rickshaw da lapani bhara lupa kun lawi lapanate si SP road si SP road ni SP road का क्या मतलब है SP का क्या मतलब है Shama Prasad road SP road aisina apoi masidagi kilometer khara khara changaga maitai kun ayamba leire saisda akoigi tombi handloom gai na maitai gi su leiri ada sidagi khitang kut chama chani akoi gari macha da electric post ahung mo chalaga akoigi railway crossing leire lala si hojik silchar dagi train phangi lala dagi su akoigi badarpur yoba train di leitrabra phangde silchar dagi di train phange adu silchar chatpagi kano su phange masidagi chatkharaga akoigi ahanba Mizoram gi ahanba Vairavi haibadu yaukiga dawani si yam chawre akoina khangjarakpa matamgi akoigi IT1 IT2 gi matamda khangjarakpa lala du natre yam chawna kano leire maitai gi hotel maitai gi dukan kari kari yam leiba achouba town amo oire akoigi lala se adu masigi SP road sidagi changraga koi laisam khun ga hariba lainingal phulogi ubam leiba magi
ꯃꯆꯥ ꯃꯁꯨꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗꯣ ꯑꯩ ꯍꯌꯦꯡ ꯆꯠꯆꯔꯒ ꯑꯩ ꯈ꯭ꯋꯥꯏ ꯃꯐꯝꯗ ꯑꯩ ꯄꯥꯎꯗꯝꯖꯒꯦ ꯁꯤꯅꯤ ꯁꯤꯒꯤ SP ꯔꯣꯗꯁꯤꯗꯁꯨ ꯃꯩꯇꯩ ꯑꯁ꯭ꯋꯥꯏꯗ ꯑꯅꯛꯄꯗ ꯀꯔꯤꯗ ꯂꯩ ꯑꯗꯨꯒ ꯁꯤꯒꯤ ꯌꯥꯔꯤꯄꯣꯛꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯀꯩꯅꯣꯁꯤꯡꯁꯤ ꯈꯨꯜꯁꯤꯡꯁꯤ ꯑꯩꯈꯣꯏ ꯀꯤꯂꯣꯃꯤꯇꯔ ꯌꯥꯝꯃꯕꯗ 10 ꯍꯦꯟꯕ ꯌꯥꯎꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯒꯤ ꯔꯦꯗꯤꯌꯁꯇ ꯂꯣꯏꯅꯃꯛ ꯃꯆꯥꯏ ꯈꯨꯟꯁꯤ ꯌꯥꯝꯈ꯭ꯔꯦ ꯆꯤꯡꯉꯣꯡ ꯈꯨꯜꯕꯨ ꯍꯥꯏꯔꯁꯨ ꯑꯃꯕꯨ ꯍꯥꯏꯔꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯑꯩ ꯃꯊꯪ ꯎꯠꯅꯕ ꯍꯣꯠꯅꯖꯒꯦ ꯌꯥꯝ ꯇ꯭ꯔꯥꯐꯤꯛꯁꯨ ꯌꯥꯝ ꯀꯨꯡꯉꯤ ꯑꯗꯣ ꯁꯤꯅꯤ ꯂꯂꯥ ꯇꯥꯎꯟꯁꯦ ꯂꯂꯥ ꯕꯖꯥꯔꯒꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ BT ꯔꯣꯗ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯪꯁꯤꯟꯈ꯭ꯔꯒ ꯆꯦꯡꯕꯨꯜ ꯂꯩꯕ ꯂꯩꯔꯦ ꯌꯥꯝ ꯆꯥꯎꯕ ꯇꯥꯎꯟ ꯑꯃ ꯑꯣꯏꯔꯦ ꯑꯩꯁꯤꯁꯨ ꯀꯩꯅꯣꯅꯤ ꯏꯅꯥꯎ ꯃꯤꯡ ꯀꯔꯤ ꯀꯧꯕ ꯅꯕꯣꯒꯣꯄꯥꯜꯅ ꯑꯩꯁꯦ ꯌꯨꯇꯨꯕꯔ ꯑꯣꯏꯅ ꯈꯪꯕꯤꯗꯅ ꯂꯩꯔꯝꯃꯦ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤꯅꯦ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯑꯩꯗꯤ ꯍꯤꯡꯂꯥꯒꯅꯤ ꯌꯨꯝ ꯁꯤꯗ ꯍꯧꯖꯤꯛ ꯌꯨꯝ ꯁꯤꯗ ꯂꯩꯔꯕ꯭ꯔꯥ ꯍꯤꯡꯂꯥꯏꯁꯤꯅ ꯀꯌꯥꯝ ꯂꯥꯞꯄꯦ ꯁꯤꯗꯩ ꯀꯤꯂꯣꯃꯤꯇꯔ 90ꯃꯨꯛ ꯀꯔꯤꯝꯒꯟꯖ ꯗꯤꯁꯇ꯭ꯔꯤꯛ ꯑꯣ ꯑꯩ ꯀꯔꯤꯝꯒꯟꯖꯁꯨ ꯌꯥꯔꯗꯤ ꯆꯠꯆꯒꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕꯁꯦ ꯃꯩꯇꯩꯒꯤꯁꯤ ꯐꯨꯠꯖꯦꯠ ꯍꯥꯏꯕ ꯁꯤ ꯃꯩꯇꯩꯒꯤꯔꯣ ꯁꯤꯁꯨ ꯑꯣ ꯕꯤꯜꯗꯤꯡꯁꯤ ꯃꯩꯇꯩꯒꯤꯅꯤ ꯑꯇꯩꯅ ꯚꯔꯥ ꯇꯧꯕ ꯑꯣ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯕꯨ ꯑꯣꯖꯥꯒꯤꯅ ꯀꯔꯤ ꯃꯤꯡ ꯅꯟꯗꯂꯥꯜ ꯀꯌꯨꯝꯅꯣ ꯅꯟꯗꯂꯥꯜ ꯊꯥꯡꯖꯝ ꯀꯧꯕ ꯑꯃꯁꯨ ꯊꯦꯡꯅꯖꯔꯦ ꯑꯣ ꯏꯃꯣꯏꯅꯨ ꯍꯣꯇꯦꯜ ꯑꯦꯟ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏꯗꯅ ꯑꯃꯁꯨ ꯍꯣꯏ ꯑꯩ ꯂꯥꯛꯆꯒꯦ ꯁꯤꯗ ꯗꯨꯀꯥꯟ ꯌꯥꯝꯅ ꯆꯤꯜꯂꯦ ꯏꯃꯣꯏꯅꯨ ꯍꯣꯇꯦꯜ ꯑꯦꯟ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏꯗꯅ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯌꯨꯇꯨꯕꯇ ꯊꯥꯡꯒꯠꯇꯣꯏꯃꯤ ꯑꯁꯤꯅ ꯃꯥꯏ ꯅꯨꯄꯤꯅꯤ ꯑꯣ ꯃꯄꯨ ꯏꯅꯥꯎ ꯃꯤꯡ ꯀꯔꯤ ꯀꯨꯂꯖꯤꯠ ꯅꯪ ꯐꯣꯟꯗꯣ ꯃꯨꯊꯠꯂꯣꯅꯦ ꯀꯩꯅꯣꯅꯦ ꯑꯩ ꯁꯤ ꯂꯩꯔꯦ ꯋꯥꯀ꯭ꯔꯝ ꯀꯨꯂꯖꯤꯠ ꯌꯨꯝꯁꯨ ꯁꯤꯗꯔꯣ ꯑꯗꯨꯝ BT ꯔꯣꯗꯇ ꯑꯣ ꯕꯤꯜꯗꯤꯡꯁꯤ ꯑꯣꯖꯥꯒꯤꯅꯦꯕ ꯑꯣ ꯑꯣꯖꯥꯒꯤ ꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤꯗꯣ ꯅꯟꯗꯂꯥꯜ ꯀꯌꯨꯝ ꯊꯥꯡꯖꯝ ꯅꯟꯗꯂꯥꯜꯒꯤ ꯕꯤꯜꯗꯤꯡꯗ ꯏꯅꯥꯎꯒ ꯏꯕꯦꯝꯃꯒꯅ ꯍꯣꯇꯦꯜ ꯇꯧꯔꯤꯕ ꯍꯣꯇꯦꯜꯒꯤ ꯃꯃꯤꯡꯁꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯏꯕꯦꯝꯃ ꯀꯔꯤ ꯃꯤꯡ ꯀꯤꯔꯟꯕꯂꯥ ꯀꯌꯨꯝ ꯅꯤꯉꯣꯜꯅꯣ ꯑꯩꯗꯤ ꯊꯣꯡꯐꯝ ꯅꯤꯉꯣꯜ ꯀꯔꯥꯏꯋꯥꯏꯒꯤꯅꯣ ꯍꯤꯡꯂꯥꯒꯤ ꯑꯣ ꯍꯤꯡꯂꯥꯗꯤ ꯀꯔꯤꯝꯒꯟꯖꯒꯤ ꯗꯨꯂꯞ ꯁꯔꯥꯒꯤ ꯑꯣ ꯗꯨꯂꯞ ꯁꯔꯥꯁꯤ ꯀꯔꯤꯝꯒꯟ ꯆꯤꯡꯉꯕ ꯑꯣ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥꯁꯨ ꯃꯩꯇꯩꯅꯤꯅ ꯑꯣ ꯁꯤꯗ ꯆꯥꯕꯒꯤ ꯆꯪꯕꯗꯤ ꯃꯩꯇꯩ ꯃꯌꯥꯡ ꯂꯣꯏ ꯆꯪꯕ꯭ꯔꯥ ꯐꯩꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥꯅ ꯀꯔꯤ ꯂꯩꯀꯥꯏꯒꯤ ꯀꯔꯤ ꯋꯥꯡꯃꯗꯣ ꯑꯠꯆꯥ ꯑꯣ ꯌꯥꯝ ꯐꯖꯅ ꯆꯥꯎꯅ ꯇꯧꯏ ꯃꯌꯥꯝ ꯏꯝꯐꯥꯜꯗꯒꯤꯒ ꯂꯥꯛꯄꯤꯔꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯏꯃꯣꯏꯅꯨ ꯍꯣꯇꯦꯜ ꯀꯩꯅꯣꯝ ꯊꯥꯏꯌꯦ ꯑꯩ ꯀꯥꯎꯔꯦ ꯏꯃꯣꯏꯅꯨ ꯍꯣꯇꯦꯜ ꯑꯗꯣ ꯇꯥꯃꯣ ꯕꯤꯔꯦꯟꯗ꯭ꯔꯣꯅ ꯉꯥꯏꯗꯅ ꯂꯩꯔꯦ ꯀꯔꯤꯅꯣ ꯆꯥ ꯄꯤꯊꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯇꯥꯃꯣ ꯕꯤꯔꯦꯟꯗ꯭ꯔꯣꯒ ꯂꯣꯏꯅꯔꯛꯄ ꯏꯅꯥꯎꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯂꯣꯏꯅꯔꯦ ꯃꯤ BT ꯔꯣꯗꯇꯒꯤ ꯑꯩ ꯁꯛ ꯈꯪꯅꯗ꯭ꯔꯤ ꯏꯅꯥꯎꯔꯥ ꯃꯤꯡꯗꯤ ꯅꯤꯔꯃꯣꯜ ꯀꯩ ꯇꯧꯔꯤꯒꯦ ꯅꯤꯔꯃꯣꯜ ꯀꯔꯤ ꯇꯧꯔꯤꯒꯦ ꯁꯔꯀꯥꯔꯒꯤ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤꯕ꯭ꯔꯣ ꯍꯥꯏ ꯁ꯭ꯀꯨꯜꯒꯤꯔꯣ ꯀꯩꯅꯣ LPꯒꯤ ꯑꯣ ꯐꯩꯅꯦ ꯐꯩꯌꯦ ꯐꯝꯕꯁꯤ ꯖꯥꯔꯤꯕꯣꯟꯗ ꯂꯥꯛꯄꯁꯤꯗꯤ ꯐꯝꯕꯅ ꯍꯦꯟꯗꯣꯔꯤꯌꯦ ꯇꯥꯃꯣ ꯕꯤꯔꯦꯟꯗ꯭ꯔꯣꯒꯤꯗ ꯂꯥꯛꯄꯁꯦ ꯑꯩꯁꯦ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯐꯝꯕꯅ ꯍꯦꯜꯂꯒ ꯇꯣꯛꯇꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯩ ꯆꯠꯆꯒꯦ ꯂꯂꯥꯒꯤ ꯀꯩꯊꯦꯜꯅꯤ ꯑꯗꯨ ꯂꯂꯥꯒꯤ ꯀꯩꯊꯦꯜ ꯌꯧꯔꯛꯑꯦ ꯂꯂꯥꯒꯤ ꯀꯩꯊꯦꯜ ꯌꯧꯔꯛꯄꯁꯤꯗꯩꯗ
ꯃꯩꯇꯩ ꯗꯨꯀꯥꯟꯒ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯩꯇꯩꯒꯤ ꯐꯤꯔꯣꯜ ꯌꯣꯟꯕ ꯍꯣꯇꯦꯜ ꯇꯧꯕ ꯑꯗꯒꯤ ꯗꯨꯀꯥꯟ ꯑꯆꯧ ꯑꯆꯧꯕ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯂꯥꯂꯥꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞ ꯕꯦꯔꯈꯥꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯔꯤ ꯃꯣꯍꯣꯟ ꯍꯥꯏꯗꯅ ꯑꯃ ꯁꯤꯗꯩꯁꯤꯗ ꯔꯦꯜꯋꯦ ꯂꯥꯂꯥꯗꯒꯤꯅ ꯃꯤꯖꯣꯔꯥꯝ ꯆꯪꯈꯤꯕꯒꯤ ꯁꯥꯈꯤꯕꯁꯤꯗ ꯃꯥꯅ ꯑꯩꯅ ꯅꯦꯁꯅꯦꯜ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯥꯋꯔ ꯀꯣꯔꯄꯣꯔꯦꯁꯟꯗ ꯆꯠꯈꯤꯕ ꯃꯥꯅ ꯑꯩꯈꯣꯏ ꯔꯦꯜꯋꯦꯗ ꯆꯠꯈꯤꯕ ꯑꯩꯈꯣꯏ ꯗꯤꯄꯨꯇꯦꯁꯟꯗ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯤ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯄꯤꯁꯛ ꯄꯤꯛꯏꯃꯤ ꯂꯥꯂꯥꯁꯦ ꯑꯩ ꯃꯇꯝꯗꯨꯗꯅꯤ ꯁꯣꯝꯒꯤ ꯃꯥꯏꯀꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯊꯤ ꯆꯔꯥꯒ ꯍꯥꯏꯔꯤꯕ ꯘꯥꯔꯃꯨꯔꯥꯒ ꯍꯥꯏꯔꯤꯕ ꯕꯣꯔꯗꯔꯅꯤ ꯃꯤꯖꯣꯔꯥꯝꯒ ꯘꯥꯔꯃꯨꯔꯥꯁꯤ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯙꯥꯂꯦꯁꯣꯔꯤ ꯁꯣꯝꯗꯅ ꯀꯊꯛꯈꯜ ꯅꯠꯇ꯭ꯔꯥ ꯙꯥꯂꯦꯁꯣꯔꯤꯅꯤ ꯑꯗꯨꯒꯤ ꯊꯣꯡ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯈꯣꯡꯅ ꯃꯤꯖꯣꯔꯥꯝꯒꯤ ꯀꯦꯝꯞꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 19 ꯈꯣꯡꯅ ꯂꯥꯛꯑꯒ ꯘꯥꯔꯃꯨꯔꯥꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯤꯠ ꯀꯦꯝꯞꯁꯨ ꯂꯩꯔꯝꯃꯤ ꯖꯤꯞ ꯅꯨꯡ ꯂꯩꯔꯦ ꯕꯁꯁꯨ ꯆꯦꯜꯂꯦ ꯑꯗꯨ ꯇꯧꯔꯒ ꯃꯗꯩꯗ ꯀꯩꯊꯦꯜ ꯅꯨꯄꯤ ꯍꯅꯨꯕꯤ ꯏꯃꯥ ꯏꯖꯦꯜ ꯑꯅꯤ ꯑꯍꯨꯝ ꯅꯨꯡꯗꯥꯡꯗ ꯄꯣꯗꯣꯟ ꯊꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯕꯨꯔꯤ ꯀꯕꯣꯛ ꯆꯦꯡꯄꯥꯛꯅꯆꯤꯡꯕ ꯌꯣꯟꯕ ꯂꯩꯔꯝꯃꯤ ꯃꯗꯨ ꯅꯨꯡꯁꯤꯕ ꯑꯩ ꯀꯌꯥꯔꯛ ꯑꯩꯒꯤ ꯁꯅꯊꯣꯡꯗ ꯑꯩ ꯏꯖꯈ꯭ꯔꯦ ꯑꯗꯒꯤ ꯈꯕꯔꯗꯁꯨ ꯏꯖꯈ꯭ꯔꯦ ꯑꯗꯨꯅꯤ ꯁꯤ ꯂꯥꯂꯥ ꯕꯖꯥꯔꯅꯤ ꯂꯥꯂꯥ ꯕꯖꯥꯔꯒꯤꯁꯤꯁꯨ ꯀꯣꯟꯅ ꯂꯥꯂꯥ ꯕꯖꯥꯔꯁꯤꯗꯩ ꯆꯪꯉꯒ ꯑꯩꯈꯣꯏ ꯂꯥꯏꯁ꯭ꯔꯝ ꯀꯌꯥ ꯂꯥꯞꯄꯦ ꯀꯤꯂꯣꯃꯤꯇꯔ 5ꯃꯨꯛ ꯆꯪꯉꯒ ꯂꯥꯏꯅꯤꯡꯉꯜ ꯐꯨꯂꯣꯒꯤ ꯀꯩꯅꯣꯗꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯈꯨꯕꯝ ꯂꯩ ꯑꯍꯥꯟꯕ मोदी सामने तू लोम लो मूर्तिदो बीटी केंद्र देखो सी मूर्ति सामने लोम लो लाओ एक जाओ सी बीटी रोड है सिरा संग दे बीटी मूर्ति ओ बीटी केंद्र जी की मूर्ति में लाला और बीटी रोड चंगबम ओ अकोई लाइव लंबी सिदी कनो नते हो करिया अकोई चक्की दूरी बाबा ꯁꯤꯗꯩꯁꯤꯗ ꯂꯥꯂꯥ ꯕꯖꯥꯔꯒꯤ ꯃꯅꯨꯡꯁꯤꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯍꯥꯏꯅ ꯅꯨꯃꯤꯠꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯃꯤꯠꯀ ꯆꯞ ꯆꯥꯅ ꯐꯨꯖꯤꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯐꯖꯕ ꯃꯨꯔꯇꯤ ꯑꯃ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ 91ꯗ ꯅꯠꯇꯦ ꯑꯁꯤ ꯂꯤꯡꯈꯠꯄꯒꯤꯗꯤ ꯆꯍꯤꯗꯤ ꯑꯁꯤꯗꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯒꯤ ꯆꯍꯤꯅꯤ 1855 1891 ꯍꯥꯏꯅ ꯊꯥꯕꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯆꯪꯈ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ बीटी रोड बीर टिकेंद्रजीत रोड है थोंदना लेरे मथंग लाला बाजार लाला की थोइना थोइदोकपा कनो तौनिंगाई लेते कदाइदनो ओ चंगिदोरी माने कनो ngakte लेरमे सिदा होटल परेंग होटल दुर्गा पूजा कुमनी कोन नम जाय लाओ मैतै नतिने सि मैतै मचा पुखरी दे दुर्गा पूजा की हॉल मैतै की मैतैगी लाला बाजार में सिना मदिंग द दारे नि मया रत बीटी रोड ओजा कनो होगी बीटी रोड तरो ओजा करी सिमे मैतै युंग ngakara नंगो मी गाबो दी गायना ओजा बीटी होई युंग म मोय मय ने अखोय जदोय ओ सि जो मैतैगी सि जो मैतै नि को कोन नम फुट मनु जन नम ओ मैतैगी कनो ngakतनी सिगी बीटी रोड सिदी मैतैगी कनो ngakतनी सिदा जो मैतैगी दुकान अमा लेरे करिनो तौली चल करिनो ने मा तौली जी लाला बाजार की द हेक लेरिबा कनो से मैतैगी द लाला बाजार हाइना अदुम खंगनरे अदु हुजिकती बीटी रोड हाइनागा खंगनरबा मैतै ngakतनी लाला बाजार की ओइना ओजाजिंग खंगना चाना जबा अखोगी आसाम मणिपुरी साहित्य परिषद की अखोगी लुचिंग बीबा अहल लमनसिंग कयागी मयुमसु लेबा नहारोल करी करी स्वाइददी थोदियामना आई कनो तौजनिंगाई लेते चंगा बीटी रोड चंगकपसि बीटी रोड चंगकपसि मैतै कनो ngakta होटल दुकान करी करी लोइन लेहोरे सिदी अखोगी लाला टाउन मक्ता लेबा मैतै सिंग हाइतागदी बीटी रोड हाइरगा खंगनरबा हौजिकती तामो वीरेंद्र गाखो इबेम गाखो नंग आखो सोमदे लेपो नुंसा सोमदे लाय अस सिदा ओइना लेपो याद्रे ममाय नंग करी नमिंग हायो हना ꯑꯩꯒꯤ ꯃꯃꯤꯡ
ꯃꯤꯡ ꯁꯨꯔꯕꯤ ꯁꯤꯡꯍ ꯀꯧꯏ ꯀꯩꯌꯨꯝꯅꯣ ꯍꯥ ꯌꯨꯝꯅꯥꯛ ꯑꯁꯥꯏꯁꯤꯗ ꯅꯣꯏꯒꯤ ꯌꯨꯝꯅꯥꯛ ꯀꯩꯅꯣꯕ ꯑꯩꯈꯣꯏ ꯌꯨꯝꯅ ꯑꯩꯁꯦ ꯕꯤꯗꯨꯠꯀꯤ ꯃꯁꯨ ꯅꯨꯄꯤꯅꯤ ꯑꯗꯨ ꯀꯔꯤ ꯌꯨꯝꯅꯥꯛ ꯌꯦꯡꯉꯨꯀꯣ ꯅꯣꯏꯒꯤ ꯖꯥꯔꯤꯕꯣꯟꯁꯤꯁꯨꯕ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯀꯩꯌꯨꯝꯅꯣ ꯍꯪꯕꯗ ꯈꯪꯗ꯭ꯔꯤꯁꯦ ꯃꯁꯤ ꯌꯥꯝ ꯂꯥꯜꯂꯤꯀꯣ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ 7 ꯀ꯭ꯂꯥꯁ 7 ꯇꯝꯃꯦ ꯀꯔꯤ ꯁ꯭ꯀꯨꯜꯗ GS ꯃꯦꯃꯣꯔꯤꯌꯦꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯕꯪꯒꯥꯂꯤ ꯃꯤꯗꯤꯌꯝꯂ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝꯂ ꯕꯦꯡꯒꯣꯂꯤ ꯃꯤꯗꯤꯌꯝ ꯕꯦꯡꯒꯣꯂꯤ ꯃꯤꯗꯤꯌꯝꯗ ꯑꯗꯣ ꯅꯣꯏ ꯑꯩꯅꯅꯦ ꯏꯁꯩꯗꯣ ꯑꯝꯇ ꯃꯨꯊꯠꯍꯟꯕ ꯏꯕꯦꯝꯃ ꯏꯁꯩꯗꯣ ꯑꯝꯇ ꯃꯨꯊꯠꯍꯜꯂꯨ ꯀꯔꯤ ꯁꯤ ꯀꯩꯌꯨꯝꯒꯤ ꯀꯣꯂꯨꯝꯅꯦꯕ ꯂꯨ ꯑꯁꯤ ꯕꯤꯗ꯭ꯌꯥꯄꯇꯤꯒꯤ ꯃꯁꯨ ꯅꯨꯄꯥꯅꯤꯁꯤꯅ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯃꯣꯟꯗꯤꯌꯥꯅ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨꯅꯤꯅꯦ ꯅꯦꯆꯔ ꯇꯥꯔꯤꯗꯣ ꯅꯪ ꯑꯗ ꯏꯁꯩ ꯈꯣꯡꯕꯗꯣ ꯌꯨꯇꯨꯕꯅ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯌꯥꯗꯦꯕ ꯍꯦꯛꯇ ꯉꯥꯏꯈꯣꯅꯦ ꯆꯥ ꯊꯛꯑꯣꯏ ꯀꯔꯤ ꯅꯪ ꯁꯤ ꯀꯅꯥꯅꯦꯕ ꯑꯁꯤ ꯀꯩꯅꯣꯅꯤꯅꯦ ꯃꯣꯏ ꯀꯩꯅꯣ ꯅꯣꯡꯊꯣꯡꯕꯝꯒꯤ ꯕꯤꯔꯆꯟꯗ꯭ꯔ ꯍꯥꯏꯗꯣ ꯕꯤꯗ꯭ꯌꯥꯄꯇꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯀꯩꯅꯣ ꯑꯣꯏꯔꯝꯃꯤ ꯑꯦꯛꯁꯥꯏꯖ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯄꯇꯤꯖꯤ MLA ꯑꯣꯏꯔꯝꯕꯗꯨꯔꯣ ꯑꯣꯏꯔꯝꯕꯗꯒꯤ ꯃꯣꯏ ꯑꯗꯨꯒꯤ ꯑꯆꯧꯕ ꯀꯩꯅꯣꯃ ꯍꯧꯖꯤꯛ ꯁꯤꯜꯂꯤꯕ꯭ꯔꯣ ꯀꯩꯅꯣꯃ ꯐꯪꯁꯟ ꯑꯆꯧꯕ ꯑꯃ ꯁꯤꯜꯂꯤ ꯇꯥꯏꯅ ꯏꯕꯦꯝꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯋꯦꯕ ꯅꯨꯃꯤꯇꯥ ꯀꯧꯏ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯍꯥꯟꯗꯣꯏꯔꯥ ꯀꯩꯅꯣꯔꯣꯝꯅ ꯍꯥꯟꯗꯣꯏꯔꯥ ꯁꯣꯅꯥꯏꯔꯣꯝꯅ ꯍꯥꯟꯗꯣꯏꯔꯥ MLA ꯑꯣꯏꯕꯁꯦ ꯑꯁꯤꯒ ꯑꯣꯏꯔꯤꯃꯤꯗꯅ ꯃꯥꯅ ꯁꯨꯅꯥꯏꯗ ꯑꯌꯥꯝꯕ ꯃꯥꯅ ꯊꯕꯛ ꯌꯥꯝ ꯇꯧꯔꯝꯃꯦꯕ ꯁꯨꯅꯥꯏ ꯃꯤꯅ ꯍꯦꯟꯅ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏ ꯁꯨꯅꯥꯏꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯁꯨꯅꯥꯏꯒꯤ ꯁ꯭ꯀꯨꯜꯒꯗꯣ ꯁꯨꯅꯥꯏꯒꯤ ꯑꯍꯜ ꯑꯃꯁꯨ ꯑꯣꯏꯔꯝꯗꯥꯏ ꯀꯔꯤ ꯁꯨꯕꯪꯀꯔ ꯍꯥꯏꯕ꯭ꯔꯣ ꯃꯣꯏꯅ ꯉꯥꯛꯇꯅꯤ ꯑꯗꯣ ꯀꯔꯤ ꯏꯄꯥꯝꯗꯤ ꯀꯥꯏꯒꯤꯅꯣ ꯑꯩꯅ ꯆꯦꯡꯕꯤꯜꯒꯤꯅꯤ ꯆꯦꯡꯕꯤꯜꯒꯤ ꯅꯠꯇ꯭ꯔꯣ ꯑꯟꯖꯟꯁꯦ ꯑꯟꯖꯟ ꯂꯨꯋꯥꯡ ꯂꯨꯋꯥꯡꯗꯣ ꯑꯣꯏꯅꯤ ꯑꯣ ꯃꯥꯅꯤ ꯌꯥꯝ ꯂꯨ ꯇꯧꯅꯩ ꯑꯩ ꯆꯥꯕꯤꯗꯣ ꯄꯨꯊꯣꯔꯛ ꯑꯩꯈꯣꯏ ꯆꯥꯕꯤ ꯄꯨꯊꯣꯔꯛ ꯁꯤꯗ ꯃꯩꯇꯩ ꯈꯨꯟꯄꯥꯛ ꯑꯃ ꯂꯩꯔꯝꯃꯦ ꯑꯣ ꯏꯟꯗꯣꯟꯁꯤꯅ ꯑꯁꯤꯅꯅꯦ ꯀꯩꯅꯣꯅꯤ ꯕꯤꯗ꯭ꯌꯥꯄꯇꯤꯒꯤꯅꯦ ꯑꯩꯈꯣꯏ ꯇꯥꯎ ꯕꯤꯃꯥꯟ ꯍꯥꯏꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯧ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗ ꯂꯩ ꯀꯩꯅꯣ ꯅꯨꯄꯥ ꯃꯆꯥꯁꯤ ꯂꯥꯎꯅꯤ ꯅꯪ ꯑꯃꯨꯛꯇ ꯂꯥꯎ ꯅꯪ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯈꯤꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯩꯅ ꯑꯄꯥꯔ ꯑꯁꯥꯝꯗ ꯍꯥꯏꯗꯅ ꯂꯥꯛꯄ ꯖꯥꯔꯤꯕꯣꯟꯗ ꯐꯥꯎꯕ ꯑꯉꯥꯡꯁꯤꯡꯗ ꯀꯩꯌꯨꯝꯅꯣ ꯍꯪꯕꯗ ꯈꯪꯗꯦꯕ ꯁꯤꯗꯤ ꯌꯥꯝ ꯂꯥꯜꯂꯦ ꯅꯣꯏ ꯖꯥꯔꯤꯕꯣꯟꯁꯦ ꯑꯩꯈꯣꯏꯅ ꯂꯣꯟꯗ ꯈꯪꯗꯦ ꯑꯗꯒꯤ ꯅꯣꯔꯠ ꯁꯪꯀꯤꯔꯇꯣꯟꯗ ꯈꯪꯗꯦ ꯑꯄꯣꯛꯄꯒꯤ ꯈꯪꯗꯦ ꯀꯔꯤꯒꯤ ꯈꯪꯗꯦ ꯅꯣꯏꯅ ꯃꯅꯤꯄꯨꯔꯗ ꯇꯥꯛꯄꯤꯕ ꯉꯝꯕꯅꯦꯅ ꯈꯟꯕ ꯂꯝꯅꯦꯕ ꯑꯗꯨ ꯑꯉꯥꯡꯁꯤꯡꯗꯕ ꯑꯩꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯪꯕꯗ ꯃꯣꯏ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯌꯨꯝꯅꯥꯛ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯗꯩ ꯁꯥꯒꯩ ꯀꯔꯤꯅꯣ ꯁꯥꯒꯩ ꯈꯪꯗꯦ ꯁꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤꯀோ ꯁꯤ ꯅꯪ ꯆꯠꯇ꯭ꯔꯕ꯭ꯔോ ꯀꯔꯤ ꯅꯪ ꯅꯃꯤꯡ ꯀꯔꯤꯅꯣ ꯁꯤꯔꯣ ꯒꯥꯔꯤꯁꯤ ꯄꯨꯕꯤꯗꯣꯏꯔꯣ ꯇꯥꯃꯣ ꯕꯤꯔꯦꯟꯗ꯭ꯔꯣꯅ ꯑꯩꯒꯤ ꯀꯩꯅꯣ ꯑꯃ ꯑꯩꯈꯣꯏꯒꯤ 2 ꯋꯤꯂꯔ ꯑꯦꯛꯇꯤꯚꯥ ꯅꯠꯇꯦ ꯑꯦꯛꯇꯤꯚꯥ ꯑꯃ ꯄꯤꯕꯤꯗꯣꯔꯤ ꯃꯁꯤꯅꯅꯤ ꯑꯩꯅ ꯘꯔ ꯃꯨꯔꯥ ꯇꯥꯟꯅꯒ ꯑꯩꯅ ꯆꯠꯆꯗꯅ ꯃꯩꯇꯩꯁꯤꯡ ꯀꯩꯅꯣ ꯇꯧꯁꯦ ꯃꯧ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯒꯤ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣꯕ ꯑꯃꯠꯇꯅꯤ ꯋꯥꯁꯤ ꯄꯨꯔꯥ ꯅꯣꯡꯊꯣꯡꯕꯝꯅꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯀꯩꯅꯣ ꯄꯥꯃꯣꯗ ꯍꯥꯏꯒꯦꯁꯦ ꯁꯤꯁꯤꯡꯁꯦ ꯌꯨꯝ ꯑꯃꯠꯇꯅꯤ ꯌꯨꯝ ꯑꯃꯠꯇꯗꯣ ꯌꯨꯝꯅꯥꯛꯇꯣ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯤ ꯅꯣꯡꯗꯣꯝꯕꯝꯒꯤ ꯃꯧ ꯌꯥꯏꯃꯔꯥ ꯑꯍꯜ ꯑꯁꯤꯅ ꯑꯍꯨꯝ ꯁꯨꯕ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯁꯨꯕꯥ ꯀꯧꯏ ꯁꯨꯕꯥꯅ ꯀꯔꯤ ꯂꯝ ꯅꯤꯉꯣꯜꯅꯣ ꯑꯩꯔꯣ ꯌꯥꯔꯤꯕꯣꯟꯒꯤ ꯂꯩꯍꯧꯄꯣꯛꯄꯤꯒꯤ ꯅꯤꯉꯣꯜꯅꯤ ꯂꯩꯍꯧꯄꯣꯛꯄꯤꯌꯥ ꯗꯥꯃꯣ ꯅꯟꯗꯀꯨꯃꯥꯔ ꯍꯣꯏꯒꯤ ꯂꯩꯍꯧꯄꯣꯛꯄꯤ ꯃꯁꯅꯥ ꯅꯤꯉꯣꯜ ꯂꯂꯥ ꯕꯤꯇꯤ ꯔꯣꯗꯇ ꯌꯨꯝ ꯄꯜꯂꯛꯄ ꯍꯣꯏꯅꯦ ꯂꯂꯥ ꯕꯤꯇꯤ ꯔꯣꯗꯁꯤꯗꯤ ꯁꯤ ꯕꯤꯇꯤ ꯔꯣꯗ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯁꯤꯕꯨ ꯑꯣ ꯏꯟꯗꯣꯟ ꯆꯍꯤ ꯀꯌా ꯁꯨꯔꯒꯦ ꯑꯩ ꯋꯥꯝꯇ ꯍꯥꯏꯖꯦ ꯑꯩ ꯏꯆꯥꯅꯤꯄꯥ ꯑꯍꯟ ꯂꯩ ꯍꯣꯏꯅꯦ ꯑꯗꯨ ꯏꯟꯗꯣꯟꯒꯤ ꯆꯍꯤ ꯀꯌా ꯁꯨꯔꯒꯦꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯦꯛ ꯖꯟꯃ ꯀꯨꯁꯤꯗ ꯁꯤꯔꯗꯤ ꯃꯔꯐꯨ ꯈꯤꯇꯪ ꯍꯦꯜꯂꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯅꯍꯥ ꯑꯣꯏꯕ ꯌꯥꯔꯤꯀꯣ ꯌꯥꯝ ꯀꯨꯏꯅ ꯅꯍꯥ ꯑꯣꯏꯕ ꯌꯥꯔꯤꯕ ꯅꯣꯏꯒꯤ ꯁꯤꯒꯤ BT ꯔꯣꯗ ꯑꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯁꯦ BT ꯔꯣꯗ ꯍꯥꯏꯅ ꯈꯪꯅꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯔꯝꯒꯦꯕ BT ꯔꯣꯗ ꯍꯥꯏꯅ ꯈꯪꯅꯕꯒꯤ ꯃꯃꯥꯡꯗꯗꯤ ꯂꯂꯥꯒꯤ ꯈꯨꯟ ꯍꯥꯏꯅ ꯀꯔꯤ ꯂꯂꯥ ꯈꯨꯟ ꯅꯣꯡꯒꯣꯃꯟ ꯂꯩꯀꯥꯏ ꯂꯂꯥ ꯈꯨꯟ ꯅꯣꯡꯗꯣꯡꯕꯝ ꯂꯩꯀꯥꯏ ꯍꯥꯏꯅ ꯈꯪꯅꯔꯝꯃꯦꯕ ꯏꯃꯥꯏ ꯃꯃꯧ ꯉꯥꯛꯇ ꯂꯩꯔꯝꯃꯦꯅ ꯁꯤꯗꯤ ꯁꯤꯅ ꯃꯧ ꯑꯍꯟ ꯃꯥꯜꯂꯤꯗ ꯁꯛꯀꯤ ꯍꯥꯏꯔꯗꯤ ꯃꯧ ꯑꯍꯜꯂꯣ ꯅꯣꯡꯗꯣꯡꯕꯝꯒꯤ ꯅꯠꯇꯦ ꯑꯩ ꯏꯗꯣꯝꯆꯥ ꯉꯥꯛꯇꯅꯤ ꯀꯔꯤ ꯍꯥꯏꯅꯣ ꯏꯃꯥ ꯀꯔꯤ ꯍꯥꯏꯅꯣ ꯑꯣ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯇꯥꯃꯣ ꯕꯤꯔꯦꯟꯗ꯭ꯔꯣꯒꯤ ꯃꯆꯟꯅꯨꯄꯤ ꯃꯥꯅꯤ ꯑꯩ ꯎꯅꯔꯝꯕꯅꯤ ꯑꯗꯨ ꯈꯪꯅꯗ ꯇꯧꯔꯤꯅꯤ ꯑꯩ ꯂꯨꯍꯣꯡꯕ 2 ꯂꯥꯛꯏ ꯑꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯌꯨꯝꯒꯤ ꯂꯨꯍꯣꯡꯕ ꯑꯅꯤꯃꯛ ꯌꯥꯎꯏ ꯑꯗꯨꯒ
ꯑꯇꯩ ꯃꯇꯝꯗꯗꯤ ꯂꯥꯛꯇꯔꯥ ꯑꯗꯨꯝ ꯂꯥꯛꯑꯒ ꯏꯕꯥꯅꯤ ꯃꯤꯔꯣ ꯇꯤꯟꯕꯅꯤꯅ ꯍꯣꯏ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯩ ꯅꯨꯡꯁꯤꯔꯩ ꯀꯧꯏ ꯅꯨꯡꯁꯤꯔꯩ ꯑꯣ ꯑꯩ ꯑꯄꯔ ꯑꯁꯥꯝ ꯆꯠꯂꯨꯔꯦ ꯑꯄꯔ ꯑꯁꯥꯝ ꯆꯠꯄꯗꯅꯦ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯝꯃꯦꯕ ꯅꯣꯏ ꯑꯉꯥꯡꯁꯤꯡꯗ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯈꯪꯍꯜꯂꯨ ꯌꯦꯛ ꯈꯪꯍꯜꯂꯣꯏꯅ ꯑꯗꯨ ꯅꯣꯏꯒꯤ ꯖꯥꯔꯤꯕꯣꯟꯒꯤ ꯂꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯅ ꯇꯝꯖꯕ ꯌꯥꯕ ꯃꯐꯝꯅꯦꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯅꯦꯕ ꯅꯣꯏꯒꯤ ꯃꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗ ꯆꯩꯕꯒ ꯃꯌꯥꯝ ꯌꯥꯎꯏꯅꯦꯕ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗ ꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯕꯗꯣ ꯑꯗꯣ ꯌꯨꯝꯅꯥꯛ ꯀꯩꯅꯣ ꯁꯥꯒꯩ ꯀꯩꯅꯣ ꯍꯪꯕꯗ ꯈꯪꯗꯦꯕ ꯏꯕꯦꯝꯗꯤ ꯀꯩ ꯂꯝꯅꯤꯉꯣ ꯑꯩ ꯖꯤꯔꯤꯒꯤꯅꯤ ꯖꯤꯔꯤꯕꯥꯝ ꯀꯩ ꯈꯨꯟꯒꯤ ꯖꯤꯔꯤꯕꯥꯝ ꯕꯕꯨꯄꯔꯥꯒꯤ ꯕꯧꯄꯔꯥꯒꯤ ꯖꯤꯔꯤ ꯃꯤ ꯑꯩꯒꯤ ꯌꯨꯇꯨꯕꯁꯦ ꯌꯦꯡꯕꯤꯕꯅꯤ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯁꯟꯖꯤꯇꯥ ꯀꯧꯏ ꯁꯟꯖꯤꯇꯥ ꯅꯪ ꯀꯩꯅꯣꯒꯤ ꯏꯇꯩ ꯊꯝꯕꯥꯜ ꯈꯪꯅꯗ꯭ꯔꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯕꯣꯡ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯑꯍꯣꯡ ꯁꯪꯐꯝ ꯊꯝꯕꯥꯜ ꯉꯧꯕꯤ ꯈꯪꯗ꯭ꯔꯣ ꯃꯃꯤꯡꯗꯤ ꯇꯥꯔꯦ ꯑꯣ ꯃꯣꯏ ꯑꯩ ꯖꯤꯔꯤꯗ ꯃꯣꯏ ꯃꯌꯨꯝꯗꯣ ꯑꯩ ꯌꯨꯝꯗꯧꯅ ꯍꯦꯛ ꯍꯦꯛ ꯊꯨꯡꯉꯤ ꯃꯥꯗꯤ ꯑꯁꯥꯝ ꯇꯥꯎꯟ ꯂꯥꯛꯑꯦꯅꯦ ꯑꯥ ꯑꯁꯥꯝ ꯃꯌꯨꯝ ꯄꯥꯟ ꯂꯥꯁ ꯑꯣꯏꯕꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨ ꯀꯝꯐꯥꯝꯁꯦ ꯀꯩꯅꯣꯗ ꯇꯥꯃꯣ ꯀꯩꯅꯣ ꯈꯪꯉꯣꯏꯅꯦ ꯇꯥꯃꯣꯗ ꯑꯩꯅ ꯁꯥꯅꯤꯡꯉꯤ ꯋꯥꯔꯤꯁꯦ ꯇꯥꯃꯣꯅ ꯈꯪꯉꯣꯏꯕ ꯁꯤꯁꯨ ꯑꯐꯥꯎꯕ ꯃꯤꯅꯤꯅꯦ ꯑꯩꯅ ꯋꯥ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯅꯅꯦ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯁꯣꯝꯗ ꯑꯣꯟꯁꯤꯟꯕꯤꯌꯨ ꯕꯤꯗ꯭ꯌꯥꯄꯇꯤꯒꯤ ꯃꯃꯥꯗꯣ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯄꯇꯤꯁꯦ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯄꯇꯤꯒꯤ ꯑꯩꯒꯤꯗꯤ ꯍꯦꯛ ꯏꯀꯣꯛ ꯊꯣꯛꯑꯦ ꯑꯗꯣ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯏꯍꯥꯟ ꯍꯥꯟꯕ MLA ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯍꯨꯝꯅꯦ ꯑꯁꯥꯝꯒꯤ ꯃꯅꯨꯡꯗ ꯐꯥꯔꯁꯅꯦꯕ ꯑꯣ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯅꯣꯔꯣꯝꯒꯤꯁꯨ ꯂꯛꯈꯤꯄꯨꯔꯔꯣꯝꯒꯤꯁꯨ ꯑꯃ ꯑꯣꯏꯌꯦꯕ ꯃꯦꯔꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯅꯠꯇꯦꯅꯦ ꯃꯦꯔꯥ ꯀꯔꯤꯅꯣ ꯃꯃꯤꯡꯗꯨ ꯀꯥꯎꯔꯦ ꯃꯣꯏ ꯑꯍꯨꯝꯅꯦꯕ ꯑꯗꯩ ꯁꯨꯕꯥꯡꯀꯣꯔ ꯍꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤꯗꯅ ꯇꯥꯔꯕ꯭ꯔꯥ ꯁꯨꯕꯪꯀꯣꯠ ꯑꯩꯅ ꯍꯥꯏꯖꯩꯁꯤꯅ ꯕꯤꯗ꯭ꯌꯥꯄꯇꯤꯗꯣ ꯍꯣꯏ ꯍꯣꯏ ꯃꯍꯥꯛꯀꯤ ꯃꯃꯥꯗꯣ ꯃꯥꯏꯆꯣꯟ ꯍꯣꯏ ꯂꯩꯔꯝꯃꯤꯁꯤꯗ ꯑꯩꯅ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗ ꯑꯗꯨ ꯏꯕꯣꯛꯇꯣ ꯋꯥ ꯉꯥꯡ ꯍꯪꯒꯥꯅ ꯆꯠꯄ ꯉꯝꯃꯤ ꯀꯜꯂꯤ ꯃꯥꯏꯆꯣꯟ ꯗꯦꯕꯤ ꯍꯥꯟꯅꯒꯤ ꯐꯥꯔꯁ ꯃꯤꯇꯩ ꯅꯨꯄꯤꯗ ꯃꯥꯁꯇꯔꯅꯤ ꯑꯣꯏꯔꯝꯃꯤ ꯑꯍꯥꯟꯕꯅꯦꯕ ꯃꯥꯅ ꯑꯣꯖꯥ ꯑꯣꯏꯕꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯃꯥꯏꯆꯣꯟ ꯗꯦꯕꯤ ꯀꯗꯥꯏꯗ ꯁꯅꯥꯔꯩꯗ ꯑꯣꯏꯔꯝꯃꯤꯔꯣ ꯀꯗꯥꯏꯗ ꯑꯣꯏꯔꯤꯅꯣ ꯃꯥꯁꯦ ꯄꯥꯁꯂꯥ ꯁ꯭ꯀꯨꯜ ꯁꯅꯥꯔꯩꯒ ꯊꯣꯛꯇ꯭ꯔꯤꯑꯕ ꯁ꯭ꯀꯨꯜꯗꯒ ꯑꯗꯨꯅꯤ ꯑꯩ ꯐꯣꯟꯗ ꯑꯃꯨꯛꯇ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯒꯦ ꯅꯪ ꯅꯃꯤꯡ ꯍꯪꯗ꯭ꯔꯤꯅꯤ ꯀꯔꯤꯕ ꯁꯨꯕꯤꯔ ꯅꯪ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯩ ꯁꯨꯝ ꯂꯩ ꯌꯨꯝꯗ ꯁꯨꯝ ꯅꯪ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯇꯝꯃꯦ ꯂꯥꯏꯔꯤꯛꯇꯤ ꯗꯤꯒ꯭ꯔꯤ ꯐꯥꯎ ꯂꯣꯏꯔꯦ ꯗꯤꯒ꯭ꯔꯤ ꯂꯣꯏꯔꯒ ꯀꯩꯅꯣ ꯃꯈꯥ ꯇꯞꯊꯧꯗꯅ ꯅꯣꯏ ꯑꯇꯩ ꯇꯝꯅꯤꯡꯉꯦ ꯌꯥꯔꯦ ꯊꯕꯛ ꯇꯧ ꯀꯔꯕꯥꯔ ꯇꯧꯍꯦ ꯅꯆꯦ ꯗꯥꯛꯇꯔ ꯑꯣꯏꯔꯦꯅ ꯅꯪꯉꯣꯟꯗꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯃꯥ ꯅꯣꯡ ꯐꯥꯗꯣꯛ ꯈꯣꯔꯁꯥ ꯄꯣꯔꯁꯥꯒꯤ ꯂꯨꯄꯥ 100-200 ꯄꯤꯕꯗꯨꯅ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯅꯗꯤ ꯑꯩ ꯏꯆꯦꯅ ꯗꯥꯛꯇꯔ ꯑꯣꯏꯔꯤ ꯑꯩ ꯑꯗꯨꯅ ꯏꯌꯥꯝꯕꯅ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯤ ꯀꯥꯏꯅ ꯍꯣꯏ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗ ꯂꯥꯛꯄ ꯇꯥꯃꯣꯅ ꯄꯨꯕꯤꯔꯛꯇꯅ ꯆꯥꯒ ꯊꯛꯔꯣꯏꯒꯦ ꯇꯥꯃꯣꯒꯤꯁꯦ ꯅꯣꯏ ꯂꯩꯀꯥꯏꯁꯨ ꯎꯍꯟꯅꯤꯡꯕ ꯑꯗꯨꯒ ꯑꯩ ꯀꯥꯊꯤꯜ ꯆꯔꯥꯒꯗꯨ ꯆꯠꯅꯤꯡꯉꯦꯕ ꯅꯣꯏ ꯁ꯭ꯋꯥꯏꯒꯤꯗꯤ ꯑꯌꯥꯝꯕꯅ ꯈꯪꯅꯖꯔꯤꯕꯣꯡꯒꯤ ꯁ꯭ꯋꯥꯏ ꯂꯥꯏꯁ꯭ꯔꯝ ꯈꯨꯟ ꯑꯗꯨ ꯑꯗꯥ ꯂꯂꯥ ꯍꯥꯏꯁꯤꯗꯤ ꯑꯃꯁꯨ ꯈꯪꯅꯕ ꯀꯥꯊꯤꯜ ꯆꯔꯥꯗ ꯑꯗꯩ ꯃꯅꯤꯄꯨꯔ ꯀꯧꯕ ꯆꯥ ꯕꯒꯥꯟ ꯑꯃꯁꯨ ꯂꯩꯅꯦ ꯑꯗꯨꯗꯁꯨ ꯃꯩꯇꯩꯒ ꯂꯩꯌꯦꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯁꯤꯡꯗꯣ ꯑꯩꯅ ꯆꯠꯅꯤꯡꯕ ꯑꯩꯗꯤ ꯆꯠꯂꯝꯃꯦꯕ ꯌꯥꯝ ꯇꯣꯏꯅ ꯁꯤ ꯘꯔꯃꯨꯔꯥꯒꯤ ꯂꯝꯕꯤꯁꯦ ꯀꯣꯏꯆꯠ ꯆꯠꯂꯝꯃꯦꯕ ꯑꯗꯨꯅꯤ ꯏꯅꯥꯎ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯋꯦ ꯕꯤꯄꯤꯟ ꯀꯩꯗꯧꯔꯤꯒꯦ ꯑꯩ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯐꯩꯅꯦ ꯑꯗꯨ ꯊꯕꯛ ꯂꯦꯞꯇꯕꯗꯣ ꯐꯩꯅꯦ ꯅꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯍꯥꯏꯔꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯗ ꯍꯪꯕꯗ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯥꯏꯕꯗ ꯃꯣই ꯈꯪꯗꯦꯕ ꯑꯗꯨ ꯈꯪꯗꯕꯗꯣ ꯈꯪꯍꯜꯂꯣꯕ ꯅꯣꯏ ꯃꯌꯥꯝꯅ ꯑꯗꯨ ꯈꯪꯍꯟꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯒꯤ ꯏꯚꯟ ꯌꯦꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏꯅ ꯁꯤꯅꯤ ꯁꯥꯒꯩ ꯍꯥꯏꯕꯁꯤꯒ ꯌꯨꯝꯅꯥꯛ ꯍꯥꯏꯕꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯁꯥꯒꯩ ꯀꯔꯤꯅꯣ ꯀꯔꯤ ꯁꯥꯒꯩꯅꯣ ꯍꯥꯏꯔꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯪꯍꯟꯕꯤꯌꯣ ꯅꯣꯡꯗꯣꯝꯕꯝꯅꯤ ꯍꯥꯏꯗꯣ ꯀꯩꯅꯣꯗꯤ
셀라야 니니오가 니니오가 안 되고 보이네 아도 안강싱도 강한 비워봐 나순누피 마시다 레뻔도 망원다 윰낙 가이노 사게이 융차게이 항아주 캉데 윰낙 하라주 캉데바 아도 마마싱이 말안네바 Mani mani. 하 Sidi mama sigi. 마마싱이니 아도 자리봉이 안강나 윰낙 사게이 시다디 너희 메텔로 ngangu가 해보게 하이닝아이 레이테바 사이다디 메텔로 너무 ngan나리미나 헤나 솜드네 헤나 메텔로 헤나 그노 떠위 아도 윰낙 사게이 강더버세 아이 누가이테 자리본다 마루보이나 Mani jumna Ah, chagai ah. ki kanwa gotra khangbai ma taw Oi. ma ta su loi chang ꯍꯣꯏ ꯑꯣ ꯐꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣ ꯕꯤꯔꯦꯟꯗ꯭ꯔꯣꯅ ꯎꯖꯔꯛꯇꯅ ꯌꯥꯝ ꯂꯩꯕ ꯀꯩꯅꯣꯅꯤꯅꯦ ꯃꯧ ꯉꯥꯛꯇꯅꯤ ꯃꯧ ꯀꯩ ꯂꯝ ꯏꯄꯥꯏꯅꯣ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯕꯅꯤ ꯚꯤꯗꯤꯑꯣꯗꯗꯤ ꯑꯗꯨꯝ ꯐꯖꯕꯅꯤ ꯀꯩ ꯂꯝ ꯅꯤꯉꯣꯜꯅꯣꯕ ꯏꯄꯥꯝ ꯀꯥꯏꯗꯩꯅꯣꯕ ꯑꯩꯁꯦ ꯈꯦꯋꯥ ꯃꯄꯥꯟꯗ ꯂꯩꯍꯧꯄꯣꯛꯄꯤ ꯈꯦꯋꯥ ꯃꯄꯥꯟ ꯂꯩꯍꯧ ꯄꯣꯛꯄꯤꯒꯦ ꯀꯦꯋꯥ ꯃꯄꯥꯟꯗ ꯍꯧꯖꯤꯛ ꯊꯣꯡ ꯑꯆꯧꯕ ꯌꯣꯠꯀꯤ ꯊꯣꯡ ꯂꯩꯗꯨꯔꯥ ꯑꯣ ꯑꯩ ꯈꯪꯉꯤꯗ ꯁ꯭ꯋꯥꯏꯒꯤ ꯂꯝꯁꯤꯗꯤ ꯀꯅꯥꯅ ꯀꯗꯥꯏꯗ ꯀꯔꯤ ꯈꯨꯟ ꯂꯩꯕ ꯀꯩꯗꯧꯕꯅꯣ ꯑꯩꯗꯤ ꯏꯝꯐꯥꯜꯒꯤꯅꯤ ꯑꯗꯨ ꯈꯪꯉꯦꯕ ꯑꯩ ꯇꯥꯃꯣ ꯕꯤꯔꯦꯟꯗ꯭ꯔꯣꯒꯤꯗ ꯂꯥꯛꯏꯅꯤ ꯏꯁ ꯃꯌꯥꯝꯁꯦ ꯃꯣꯏ ꯅꯣꯡꯊꯣꯡꯕꯝꯒꯤꯁꯤꯗꯤ ꯑꯣ ꯂꯂꯥ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏ ꯍꯥꯏꯔ ꯈꯪꯅꯔꯝꯕ ꯑꯗꯨꯅꯤ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏ ꯍꯥꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯅ BT ꯔꯣꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯔꯣꯗ ꯍꯥꯏꯅ ꯈꯪꯅꯕ ꯑꯁꯤꯗꯁꯨ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯁ꯭ꯋꯥꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯊꯣꯏꯗꯣꯛꯅ ꯂꯩꯇ꯭ꯔꯦ ꯑꯉꯥꯡꯁꯤꯡꯒꯁꯤ ꯑꯗꯨꯝ ꯕꯪꯂꯥꯗꯁꯨ ꯄꯥꯏꯕꯤ ꯃꯩꯇꯩꯂꯣꯟꯗꯁꯨ ꯄꯥꯏꯕꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯁꯤꯒꯤ ꯆꯪꯉꯛꯏꯁꯦ ꯐꯅꯌꯥꯝ ꯁꯥꯡꯅ ꯃꯩꯇꯩ ꯁꯣꯝꯒꯤ ꯀꯩꯅꯣꯁꯤꯁꯨ ꯃꯩꯇꯩꯔꯥ ꯍꯥ ꯁꯣꯝꯅ ꯃꯌꯥꯡ ꯂꯩꯕ ꯃꯩꯇꯩ ꯈꯔ ꯋꯥꯠꯄ ꯑꯗꯒꯤ ꯁꯣꯝꯒꯤꯁꯤꯗꯤ ꯑꯗꯨꯗꯤ ꯅꯣꯡꯄꯣꯛ ꯇꯥꯔꯤꯕ꯭ꯔꯥ ꯂꯧꯕꯨꯛ ꯑꯣꯏꯔꯝꯃꯤꯅꯦꯕ ꯂꯝꯁꯦ ꯂꯩꯅ ꯚꯔꯥ ꯂꯩꯔꯛꯄ ꯑꯗꯨꯝꯕ ꯑꯣ ꯁꯣꯝꯒꯤꯅ ꯃꯩꯇꯩ ꯉꯥꯛꯇꯅꯦꯕ ꯁꯣꯟꯒꯤꯁꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯍꯟꯁꯤꯡ ꯐꯔꯦ ꯁꯤꯗꯒꯤ ꯀꯌꯥꯝ ꯆꯪꯁꯤꯟꯐꯥꯎ ꯃꯩꯇꯩ ꯂꯩꯔꯤꯒꯦ ꯂꯩ ꯐꯥꯖꯥꯝ ꯂꯩ ꯚꯥꯃꯣꯟ ꯂꯩꯔꯛꯀꯅꯤ ꯑꯗꯨꯒꯩꯗꯤ ꯃꯊꯪꯗ ꯑꯗꯨꯝ ꯃꯥꯅ 500 ꯃꯤꯇꯔ ꯑꯗꯨꯅꯤ ꯑꯗꯣ ꯌꯥꯝ ꯆꯥꯎꯅ ꯁꯤꯗ ꯖꯥꯔꯤꯕꯣꯟꯗꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯀꯔꯤꯒꯤ ꯑꯄꯣꯛꯄꯒꯤꯕꯨ ꯑꯣꯏꯔꯁꯨ ꯍꯤꯟꯗꯨꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯋꯥꯠꯄ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯕꯥꯃꯣꯟꯒꯤꯕꯨ ꯑꯣꯏꯔꯁꯨ ꯃꯩꯆꯧꯁꯤꯡꯒꯤ ꯑꯣꯏꯔꯁꯨ ꯗꯨꯀꯥꯟꯒꯤꯐꯥꯎ ꯆꯠꯂꯣꯏ ꯃꯩꯇꯩꯒꯤ ꯌꯨꯝ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯑꯃ ꯃꯊꯛꯇ ꯀꯩꯅꯣ ꯇꯧꯔꯤ ꯂꯥꯂꯥ BT ꯔꯣꯗ ꯁꯤꯁꯨ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟꯅꯤꯅꯦꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ BT ꯔꯣꯗꯁꯦ ꯍꯥꯟꯅ BT ꯔꯣꯗꯁꯤꯗꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯂꯩꯔꯀꯥꯟꯗꯅꯤꯅ ꯁꯤ ꯀꯧꯗ꯭ꯔꯤꯉꯩꯗ ꯀꯃꯥꯏꯅ ꯈꯪꯅꯔꯝꯒꯦꯕ ꯁ꯭ꯋꯥꯏꯒꯤ ꯂꯩꯀꯥꯏꯁꯦ ꯃꯩꯇꯩ ꯂꯩꯔꯤ ꯃꯐꯝꯁꯦ ꯃꯇꯝꯗꯨꯗꯤ ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧꯗꯦꯗ ꯑꯩꯈꯣꯏ ꯒꯥꯟꯙꯤ ꯚꯋꯟ ꯍꯥꯏꯅꯀꯣ ꯃꯃꯥꯡꯗꯅꯦ ꯒꯥꯟꯙꯤ ꯚꯋꯟ ꯍꯥꯏꯅ ꯑꯃ ꯂꯩꯗꯅ ꯑꯗꯨꯏꯗꯤ ꯁꯣꯝꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯒꯥꯟꯙꯤ ꯚꯋꯟ ꯃꯃꯥꯡ ꯍꯥꯏꯔ ꯑꯗꯨꯝ ꯈꯪꯉꯤ ꯑꯣ ꯂꯂꯥꯒꯤ ꯃꯩꯇꯩ ꯍꯥꯏꯔꯒ ꯈꯪꯅ ꯄ꯭ꯔꯣꯄꯔ ꯇꯥꯎꯟꯒꯤꯗ ꯂꯩꯔꯤꯁꯦ ꯁꯤ ꯖꯒꯥ ꯁꯤ ꯈꯛꯇꯔꯥ ꯑꯁꯤꯒ ꯆꯦꯡꯕꯤꯟ ꯑꯃ ꯂꯩꯕꯗꯨꯁꯨ ꯄ꯭ꯔꯣꯄꯔ ꯇꯥꯎꯟ ꯑꯗꯨꯝ ꯆꯤꯡꯉꯤ ꯃꯣꯏꯅ ꯈꯨꯟꯗ ꯆꯤꯡꯉꯤ ꯑꯩꯈꯣꯏꯁꯤꯅ ꯇꯥꯎꯟꯗ ꯆꯤꯡꯉꯤ ꯇꯥꯎꯟ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯅ ꯆꯦꯡꯕꯤꯜꯗꯩ ꯈꯨꯟ ꯍꯧꯔꯤꯔꯥ ꯆꯤꯡꯃꯤꯗꯨꯅ ꯃꯣꯏꯗꯨꯅ ꯈꯨꯟ ꯀꯩꯅꯣꯗ ꯄꯟꯆꯥꯌꯠ ꯆꯠꯈ꯭ꯔꯦꯗꯅ ꯏꯅꯥꯎ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯩꯈꯣꯏꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯩꯗꯤ N ꯁꯃꯔꯖꯤꯠ ꯁꯤꯡ ꯀꯧꯔꯤ ꯅꯣꯡꯊꯣꯡꯕꯝ ꯁꯃꯔꯖꯤꯠ ꯁꯤꯡ ꯁꯤ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏ ꯍꯥꯏꯔꯁꯨ ꯈꯪꯅꯕ꯭ꯔꯣ ꯍꯣꯏ ꯅꯣꯡꯊꯣꯡꯕꯝ ꯑꯣ ꯏꯟꯗꯣꯟꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯃꯔꯐꯨ ꯑꯣ ꯐꯩ ꯀꯨꯏꯅ ꯍꯤꯡꯕꯤꯌꯣ ꯍꯧꯖꯤꯛꯇꯤ ꯆꯍꯤ 40 ꯁꯨꯔ ꯐꯥꯎꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯅꯤ ꯀꯔꯤ ꯂꯝ ꯅꯤꯉꯣꯜꯅꯣ ꯑꯗꯨꯝ ꯖꯥꯔꯤꯕꯣꯟ ꯅꯤꯉꯣꯜꯂꯣ ꯀꯩꯅꯣ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯖꯥꯔꯤꯕꯣꯟꯒꯤ ꯂꯩꯀꯥꯏ ꯑꯌꯥꯝꯕ ꯑꯩ ꯆꯠꯆꯔꯨꯔꯦ ꯈꯪꯉꯦꯕ ꯑꯩ ꯀꯨꯏꯔꯦ ꯖꯥꯔꯤꯕꯣꯟ ꯂꯣꯝꯗꯒ ꯑꯩꯗꯤ ꯏꯝꯐꯥꯜꯒꯤꯅꯤ ꯏꯕꯦꯝꯃꯗꯤ ꯀꯩ ꯂꯝ ꯅꯤꯉꯣꯜꯅꯣ ꯆꯦꯡꯕꯤꯜꯒꯤ ꯑꯟꯖꯟ ꯂꯨꯋꯥꯡꯒ ꯌꯥꯝ ꯂꯨ ꯇꯧꯅꯩ ꯑꯣ ꯌꯥꯝ ꯂꯨ ꯇꯧꯅꯩ ꯗꯨꯀꯥꯟ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯤꯅꯦ ꯁꯣꯝꯗ ꯁꯤꯅ ꯄ꯭ꯔꯣꯄꯔ ꯇꯥꯎꯟ ꯑꯗꯨ ꯆꯞ ꯆꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟ ꯑꯆꯧꯕꯗꯤ ꯂꯂꯥ ꯃꯅꯨꯡꯗ ꯀꯌꯥꯝ ꯂꯩꯒꯦ ꯂꯂꯥꯗꯗꯤ ꯂꯩꯁꯦ ꯀꯌꯥ 10 ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁꯇꯗꯤ ꯈꯔ ꯋꯥꯠꯄ ꯍꯣꯏ
이 마톤지ꯕꯥꯎ ꯃꯩꯇꯩ ꯂꯩꯗꯣꯏꯔꯥ ꯃꯇꯣꯟ ꯍꯦꯟꯗ ꯃꯇꯣꯟ ꯑꯁꯤ ꯀꯨꯟꯁꯦ ꯑꯩꯈꯣꯏ ꯂꯂꯥꯡ ꯈꯨꯟꯗ ꯖꯨꯝꯂꯥ ꯆꯥꯝꯃꯉꯥ ꯂꯩ ꯆꯥꯝꯃꯉꯥ ꯃꯩꯇꯩꯅ ꯄ꯭ꯔꯣꯄꯔ ꯇꯥꯎꯟꯁꯤꯗ ꯆꯥꯝꯃꯨꯛ ꯂꯩꯌꯦꯕ ꯑꯣ 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 ꯆꯥꯝ ꯇꯔꯥꯃꯉꯥ ꯁꯤꯒꯤ ꯕꯤ ꯇꯤ ꯔꯣꯗꯁꯤꯗ ꯕꯤ ꯇꯤ ꯔꯣꯗꯁꯤꯗ ꯃꯩꯇꯩ ꯆꯥꯝ ꯇꯔꯥꯃꯉꯥꯔꯣꯝ ꯂꯩꯔꯦ ꯉꯁꯥꯏ ꯌꯨꯝꯅꯥꯛꯇꯤ ꯀꯔꯤ ꯀꯔꯤ ꯅꯣꯡꯊꯣꯡꯕꯝꯁꯤꯃ ꯃꯦꯟ ꯑꯣꯏꯔꯦ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯈꯪꯕꯤꯕ ꯊꯥꯡꯖꯝ ꯆꯤꯉꯥꯝ ꯆꯤꯉꯥꯝ ꯋꯥꯀ꯭ꯔꯝ ꯋꯥꯀ꯭ꯔꯝ ꯄꯥꯉꯝ ꯀꯩꯕꯝ ꯀꯩꯌꯦꯝ ꯄꯥꯏꯕꯝ ꯑꯣ ꯃꯥꯃ ꯊꯛꯇꯣꯛꯑꯒ ꯄꯤꯌꯣ ꯐꯔꯦ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯀꯩꯅꯣꯗ ꯊꯨꯡꯉꯤꯕ ꯃꯤꯔꯦꯔꯒꯨꯜꯗ ꯕꯤꯔꯦꯒꯨꯜ ꯇꯥꯃꯣ ꯔꯕꯤꯟꯗ꯭ꯔ ꯁꯪꯒꯤꯠ ꯕꯤꯔꯦꯟꯗ꯭ꯔꯣꯒꯤꯗ ꯑꯩ ꯁꯤ ꯂꯥꯛꯄꯁꯨ ꯏꯁꯩ ꯁꯛꯃꯤꯟꯅꯔ ꯂꯥꯛꯏꯃꯤ ꯐꯔꯦ ꯑꯃꯨꯛ ꯊꯣꯛꯆꯔꯨꯒꯦꯀꯣ ꯍꯧꯖꯤꯛ ꯉꯁꯤ ꯇꯥꯡ 10 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 10 ꯏꯪ ꯀꯨꯝꯖꯥ 2025 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯩꯅ ꯂꯂꯥ ꯀꯩꯊꯦꯜꯗ ꯇꯥꯃꯣ ꯕꯤꯔꯦꯟꯗ꯭ꯔꯣꯅ ꯄꯨꯊꯣꯛꯄꯤꯔꯛꯇꯅ ꯂꯥꯂꯥ ꯕꯖꯥꯔꯗ ꯂꯥꯛꯆꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯎꯠꯆꯒꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤ ꯇꯤ ꯔꯣꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯔꯣꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯔꯣꯗꯀꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯨꯔꯇꯤ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯤ ꯍꯥꯏꯒꯦ ꯍꯦꯛ ꯇꯥꯎꯟ 0 ꯀꯤꯂꯣꯃꯤꯇꯔꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯜ ꯍꯥꯏꯇꯥꯔꯗꯤ ꯕꯤ ꯇꯤ ꯔꯣꯗꯁꯤꯅꯤ ꯍꯥꯏꯐꯦꯠ ꯎꯕꯤꯈ꯭ꯔꯦ ꯃꯁꯤ ꯄꯥꯎꯗꯝꯖꯔꯒ ꯌꯥꯝ ꯁꯥꯔꯦ ꯍꯧꯖꯤꯛ ꯄꯨꯡ 10:30 ꯈꯛꯇ ꯇꯥꯔꯤ ꯑꯗꯨꯕꯨ ꯌꯥꯝ ꯆꯞ ꯆꯥꯅ ꯀꯥꯂꯦꯟꯗꯧꯅ ꯁꯥꯔꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯀꯥꯟꯗ ꯀꯣꯏꯆꯠ ꯆꯠꯄ ꯉꯝꯒꯅꯤꯁꯨ ꯊꯥꯖꯗꯦ ꯑꯗꯨ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯕꯤ ꯇꯤ ꯔꯣꯗꯇ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯂꯥꯂꯥ ꯇꯥꯎꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯆꯦꯡꯕꯤꯜ ꯂꯩꯅ ꯑꯃꯒ ꯂꯩꯔꯤ ꯆꯦꯡꯕꯤꯜꯗꯨꯁꯨ ꯇꯥꯎꯟ ꯅꯛꯄ ꯅꯤ ꯑꯗꯨꯒ ꯑꯇꯩꯗꯤ ꯈꯨꯡꯒꯪ ꯆꯤꯡꯈ꯭ꯔꯦ ꯍꯦꯛ ꯇꯥꯎꯟꯒ ꯁꯝꯅꯅ ꯂꯥꯂꯥ ꯇꯥꯎꯟꯒ ꯁꯝꯅꯅ ꯂꯩꯕꯗꯤ ꯍꯧꯖꯤꯛ ꯕꯤ ꯇꯤ ꯔꯣꯗ ꯍꯥꯟꯅ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏ ꯍꯥꯏꯔꯒ ꯈꯪꯅꯔꯝꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏꯒꯤ ꯆꯦꯡꯕꯤꯜꯒꯅꯤ ꯑꯗꯣ ꯆꯦꯡꯕꯤꯜꯁꯨ ꯑꯩ ꯃꯊꯪ ꯍꯦꯛ ꯖꯥꯔꯤꯕꯣꯟꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤꯡ ꯂꯣꯏꯅꯃꯛ ꯑꯩ ꯆꯠꯇꯅ ꯑꯩ ꯁꯣꯝ ꯃꯥꯏꯀꯩꯁꯤ ꯂꯥꯛꯆꯕ ꯇꯥꯔꯒꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯑꯣꯖꯥꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯑꯌꯥꯝꯕ ꯈꯨꯡꯒꯪꯁꯤꯡꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯈꯪꯕꯤꯕꯁꯨ ꯅꯍꯥꯔꯣꯜꯒꯤ ꯃꯔꯛꯇꯁꯨ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯖꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯖꯩ ꯑꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯂꯥ ꯇꯥꯎꯟꯒ ꯄꯛꯅꯅ ꯂꯩꯔꯤꯕ ꯕꯤ ꯇꯤ ꯔꯣꯗꯁꯤ ꯁꯛꯇꯥꯛꯆꯕꯁꯤ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯂꯥꯛꯄꯗ ꯂꯥꯂꯥꯁꯤ ꯆꯨꯝꯅ ꯇꯥꯃꯣ ꯕꯤꯔꯦꯟꯗ꯭ꯔꯣꯅ ꯂꯥꯂꯥ ꯆꯠꯂꯨꯁꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯩ ꯃꯁꯤꯗ ꯕꯤ ꯇꯤ ꯔꯣꯗꯇ ꯆꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯕꯅꯤ나 ꯏꯕꯥꯅꯤ ꯂꯥꯛꯄꯗꯨꯗ ꯏꯕꯥꯅꯤꯒꯤ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒ ꯑꯩꯒ ꯐꯝꯃꯤꯟꯅꯔꯗꯤ ꯃꯥꯒꯤ ꯀꯥꯗ ꯔꯣꯕꯤꯟꯗ꯭ꯔ ꯁꯪꯒꯤꯠ ꯁꯛꯃꯤꯟꯅꯕ ꯀꯩꯗꯧꯕ ꯇꯧꯕ ꯑꯗꯩꯗ ꯑꯣꯇꯣꯗ ꯂꯥꯛꯄꯗꯨꯗ ꯁꯛꯃꯤꯟꯅꯖꯕꯅꯤ ꯑꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯂꯥꯂꯥ ꯇꯥꯎꯟꯒꯤ ꯃꯩꯇꯩ ꯀꯣꯂꯣꯅꯤ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯂꯩꯀꯥꯏ ꯂꯥꯂꯥ ꯇꯥꯎꯟ ꯄꯛꯅ ꯂꯩꯔꯤꯕ ꯕꯤ ꯇꯤ ꯔꯣꯗꯇ ꯂꯥꯛꯆꯕꯒꯤ ꯄꯥꯎꯗꯝꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯕꯨ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯅ ꯃꯍꯧꯁꯥꯒꯨꯝ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ